Anglai News ki numidangi pau min eng tabiri bapum na maku Roma ilang bab na ikok no khurumjari. Malemnganba mihat ka KCP PWG ga mari Leinade thasi ki taragi numit yungba pung 12 makhairom taba matamda moirang kampunda leiriba Malemnganba Elias Thoinau apokpa ibomsa koba naha ama nomaina kaptuna halambagi thaudok adu KCP PWG ga karigumba hiram amatada mari Leinade haina lup asigi maikaidagi sengdorapaka loinana mihat adu lumna taraina lode Leikhidre imung manungda thengnariba awabada lup asina charuk yari hairakli Ningsing bayabadi Malemnganba Elias Thoinau bu karamada tongduna lakpa sakhangdaba miyoi marina nongmaina kaptuna halamkibani numit aduda mahaka punna chatminakiba laikai adumaktadagi Sinam Jack chahi 19 chu sakhangdaba singna nongmaina kaptuna hatnaba hotnabada nongmai maru chakhibadagi inghobani thaudok aduga mari leinana JAC ama sengkibaga loinana mihat aduda chenaba sing Pungkun mari ki manungda paduna cherak pidrabadi asi bhaksang lausindanaba warep laukibaga loinana haujiksu asi bhaksang lausindana leiribani ngarang Imphal thadokiba MLA Bisorjit ngasi Haikhre BJP ki MLA ani gi MARKTAGI center gi Luchingba singna Manipur gi CM khalakpa yabagi thajaba nakna leire Chief Minister N Birena CM pamdagi resign tawkraba matungdagi ngasi fawba anawba Luchingba ama khanba ngamdana leiri haujik fawbada BJP gi MLA singi manungda Kanglup mari thokna camp tawnaduna Chief Minister oinabagi lalongkana chathari Prime Minister Narendra Modi na mapalaiba ki khongchata leiriba asi February 15 da India da thorakadauri hairiba numit asigi manungda BJP ki MLA singna anawba Luchingba ama khananaba haujik yamna kanna honari Chairak asida ngarang Thongju Kendra gi MLA Thongam Bisorjina Imphal thadoktuna Delhi da paishan kiba adu ngasi ayu Imphal da amu Haikhre hairi mahaki khongchat asi center gi Luchingba singna kaurakpadagi chatlibra natraga maranai oiba thabaki damakta chatlibra haibadudi sapchaba marang khangba ngamdri pause asina phangba pawi matung inadi Thongam Bisorji ngarang numidang pung 5 helakpada Indian Express ki flight number 1X1143 da Imphal thadokibani mahangna tongkiba flight asi Guwahati to Delhi gi flight oibana Guwahati da leihobra natraga Delhi damna paishan kriba haibasti sapchana khangma ngamdri adumoinamak Delhi gi khongchat oiramba yai hainadi thajanari Bharat Lengaki maikaidagi di Manipur da president rule thabjan kiba tarabadi mathang amu assembly mikal pangthokpa matamda BJP gi lengak halakpa ngamloi maramaduna Manipur da PR thamdanaba BJP gi MLA singgi MARKTAGI miyoi ama CM oina khananaba thabak soidana lokhalakani hairibasini Arambai Tengol gi PRO Robin Mangang khwarapamdagi update khara lokatsage tonganba lengak sembagi pau phauba ngasi newspaper da yaure lambi soro khuding armed forces mayamna chatfam leitre sigi fibam chi yauraba faubada aikoi mastel manaba ngamdri chingthanari karyamnari masing nadri atoba leibak natraga jati ama oiramlabadi chaba chadaba yumthonggi nupa amadi suksoi soidana leibaki lanmi oiradabani onthongna tolida ko aikhoise State asida aranba mawongda mobile SIM card issue tawbagi damak legal action lokhalagani police Imphal Eastki Porompat Police Station na sajinaba ming sizinaduna amadi masakhangdaba singi miyoi sizinaduna activate tawraba mobile SIM card yonsilbe singi matakta FIR sing register tawkre hairi official oiba paw amagi matung ina hairiba activate tawraba SIM card sing asi maru oina anti social oiba amadi underground tingna namna sizinaduna misa miyamda namduna senkhai thungkhai tawba amadi miyambu kihan khanganbada sizinai hairi Thaudok asi Manipur police na ikuikuina chatharakiba criminal case ki investigation tawba matamda khanglakibani hairiba miyoi kanglup sing asina masa khangdana sinaba document sijinaraga SIM card sting tanthoklaga underground outfit singda sijinahali hairi amaromda subscriber singna makoigi mamingda SIM card sting tanthokduna sijinai haiba khangba ngamde makoigi mingda leiriba SIM card sing asina illegal oiba thabak thoram singda sijinai haiba su khangde Masina maram oiraga police na mafam kayada red chathari amadi makata na su red chathakigani hairi hiram asigi mari leinana mobile service provider singda akanba advisory warning gal loinana subscriber sing matamatangi oina verification process tawnaba implement tawba hawba sungani hairi hairiba protocol asi indaba taragadi makataba legal action lawduna kanglon lana SIM card issue tawba miyoi singi mathakta akanba action lawkhatkani haina su police ki power sina makatari KUKI da CM hablabasu separate administration gi demand hongloi haiba
ꯄꯥꯎꯂꯦꯟ ꯂꯥꯟꯒꯤ ꯋꯥꯐꯝ ꯑꯣꯖꯣꯏꯅ ꯌꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯥꯎꯂꯦꯟ ꯂꯥꯟ ꯍꯥꯎꯀꯤꯞꯅ ꯀꯨꯀꯤ ꯑꯃꯗ CM ꯍꯥꯞꯂꯕꯁꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗꯤ ꯍꯣꯡꯂꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯔꯥꯡꯅꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯕꯤꯔꯦꯟ ꯐꯝ ꯆꯤꯡꯊꯔꯕꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯤ ꯍꯣꯡꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯊꯅꯤꯛ आइडेंटिटी लेरिबा फुरुपसिंगी सक्तम कन्नबा CSO गवर्नर अमदी NGO सिंगना होनदुना लागली चाही अनि सुरबा मणिपुर की क्राइसिस असिगी सोल्यूशन पुरकनबा होनबदा CM रिजाइन तौनबा वाफम चिंग लाकपदगी बिरेन रिजाइन तौख्रे अदुबु मखोइगी डिमांड फंगलबा फावबा पाउलियन लान हाउगिबना मणिपुर थुगाइदबा यादे हाइना होनरलिबा असि सेंटरना खंगलमगनी इंडियादा पुनरिंगागी ममांगदा अखोइगी तोंगानबा लेंगाक लेजरंबदगी मर्जर एग्रीमेंट की मखादा इंडियादा तिनखिबनी मणिपुर असि मसेट मसेट थुगाइरगा कुकी लैंड पीयू हाइबसि कॉन्स्टिट्यूशन थुगाइबन इंडिया थुगाइगे कुकी लैंड पीयू हाइबसि मणिपुर मियामना कंडेम तौफम थुई इंडियादा मर्ज तौखिबसि मणिपुर थुगाइहनगे हाइबा नते मणिपुरना इंडियादा तिनखिबसि तिनिंगदुना तिनखिबा नते नंपुदा तिनसिनहनखिबनी मणिपुरना इंडियादा तिनखिबसि मणिपुर मसेट मसेट थुगाइरनबा नते चौखटलमजेंदा यावनबा तिल्लुबनी असुमना असेंबली की लेजिस्लेचर अमना ओइदबादबा nganglaba फावबा सेंटर अमदी मणिपुर गवर्नमेंट करिसु हाइरिबसि इंडिया की कॉन्स्टिट्यूशन दा मणिपुर थुगाइनबा यावब्रा हाइनसु फोंदोकी